Hey guys, mayam kamai taunarige aseng bagidi aise handak thaje regression video hapsararoge na khalambane ba exam kuidrabagi ado study lip pirakpadagi aina matam khara kai thokjaraga regression video amadi namjare ado handak thagi oina ngasi gi jina aroiba regression video oijarage anirak hapa ngamjararo handak thagi dio exam loibaga next month August ta regression video adagi atei video mayam toina hapjarage ado mayam video ase loi fawbutang gingbio the tarde mayam let's go into the video. Si photos digi the mug black t-shirt amalitle aduga khangau hafet manaba masetle aduga si photos namna bai the mug agi lezaba lipstick kai khomjel laga pairga kuta pairga namgi bane do mayam kamai tawi final picturing bio Haihaning Nachina hanjin ni fanda nandi agi nushibini tawaini Haihaning Nachina hanjin ni fanda nandi agi nushibini tawaini taning ludina koi thomna wari sing si photos digi the mug white shirt amalitle aduga isana selfie namjagi bane mayam photos de kamai tawi final picturing bio Sigi photos mayam sara kanjida aina haine kalilaga wage namme duga phajana taw yagidre ado yam wana di hona jagibane ado mayam video se like to biramu ko aduga photos de kamai tawi final picture yanga hebiro Shibana yom krama hachangni ingagi kalaba nungju kayana hanjin kayara jamla basu Sigi photos digi di aigi haifet manaba lai satpa furit ama lai dulitle ado si photos di sigi videos digi bonus photo gumane yam kana mandra bane ba ado isu dum kap khrabani na dum hapsarak bane dum mayam final picture yanga kamai tawe habiro Oiramdaba Yai aidi nangi toibe Oiramdaba Yai aidi nangi jali Oiramdaba Yai nafamda choini lakbe no jadusu adubu nang napamlabade shachige nangi tamoino Taidum oina pun sesi magi mayam si photos e nambada amo nirak nambada ta dabadagi khara kuina namgreba ado si photos nambada aido next print tawdana ngak leng ba yadadana ngakang aduga move teraga kholaga budi phare hojik budi do si photos nambada ai next print tawgi ado mayam gi damak mayam nungaina ba hotna jabane do mayam na video se like to biramo aduga comment to biramo aigi channel asibu subscribe to bidaba mi sing yaurga di subscribe to biramo aduga karamba photo na khwaidagi hena khara iman man khibage habadu su comment ha biramo next month tagidi exam lo ra banina nungai ba video makhal gi video mayam toina hapangam jarani duna mayam video ase lo fawing bi bagi damak thank you very much last photo kamai tawe habado mayam meeting taminase